Paucha de Yimpum Uibamer Uiba Paukara update Togjeri. Education sector na Kwaidaki Fagatpa Manipurgi sector Were Minister Rajan. Education Minister Sorokaifa Rajan na Manipurgi sector Punamakagi education sector na Kwaidaki improve Wiba sector Were Aire. Wafamasi Manipur Langaki Department of University and Higher Education Sinduna. University and Higher Education Digital Support Scheme launch Tobaki Thoramda Aikebene. DM College of Teachers Education the Pangtokiba Thorum Aduda Atoiba Pitungi Warwal Piraduna Minister Rajenda Manipur Lagan State as the education sector Faganan Baibase. Quaidaki Maruibam Yang Tamblaga Tabak Paikalake. Department of Thada Fansing Ninti Sinaduna Quaidaki Marueba Lamsing the Tadagi. Masiki Mataka Department official Amadi staff sing Supuna Kusam Naraga. Education sector Anadagi Fagat and Amadi Awan Mupur Nanavawai Haksang Yaun Honaki. As you have digital format of teaching Asizu. Quaidaki awang bathaki tambi takbi bagi kudongja panganana bapandamda haudokpa scheme mane. Mana maka taraduna Manipuri college singasi nake scoring the hinglagadi yamna afafu singe manung de san magamdre. Adumo inama college the sensitization amadi awareness program pangdok nake scoring hengkadana bathaba paihat pahukre. Harba campaign asna government college amadi edit college the chauna kana bapiragane. Amarum the Minister Rajena Osa singe maikidagi. Local MLA Natragana Air Authority the one of the Anopa transport posting Laku Batamda Chatana Pahona Palepio. Mayampurama Wakal Taminaga Puna Tabak Taminabagi Tangai Fadabalay. Collecting the Hanglipo Osasing absent and Tarang Sing Packet Power and Sumana Fangdoke. Taramata the Saruyaki Secretary Rajas Kumana Manipur collecting the digital learning Kudong Saba Mafungpana Matang Saigi Junta Power the Dit Lagani Ike. Amaram the Higher Ed Technical Education Ki Commissioner M.R.A. Krishna. Director Dr. Rangita Wali Waikom Ngasigi Tharmadu the Sarwaki. Nakalamorum the Manipur Diary Calendar Fongre SDDC Engi demand Tawai the Banate for Badata Soktanavala Theory Minister. Law and order give him Fagalagle, I do not first pa Lautolabasu, Santan Abuk Tamsilaglabadi, Lautolabugi one talk Leroy. Minister and Billa Dagasi, same Banglo the Pangtokpa, Asamba Thoramabada Kumsing Lissing and Konitogi Manipur, Diary Amazon Calendar Fongre. Taramadu the IFR Minister T.S. Biswaze. Minister Bongzagin Baltena Singba Musing Saruyaki. Nasi Fonglaba Diary Amazon Calendar Adu January Mangatagi Nitaiba to take the labor. Nitaiba to take the labor Director of Information and Public Relations Dagi Labor Yaragane. Nasi Taramadu Matai the Minister na permission the Fondo Kibada. Scheduled Tribe Demand Committee Manipur SDDC M Namite Maite Point and Constitution ki Scheduled Tribe list the half number. Demand to ribadu Tawitaba Natragana Jati Hyperlate. Lamdamasida Tongan Tongan Bur Fru Kangukia Kundaminaribu Oiban Atopa. Purposing the Soktan of Yanks and Bagitang Hyfadaba Lady. Loinan Maki Kudimuk Yaba Lambia Matiri Ike. Magna Makatan High SDDC M Demand Biroi Hybanate. Dimanasi Piba Madamda Lamdamasida Laminaribu Furupsing Maragda. Agaiba Kari Labage Habadukum the Yangsele. Kangu Kudimak the Soktaba origin Apatung Koinaki and a Purkna Balambi Thiri Ike. Manhai Manipura Lahu Loop Kaya Lady, Pakwiki Manung the Loop Kradi suspension of operations at Haduna. Nagalong Yoba, what is Anabaki Tabak Satari, Adobo. Lamdamas law and order people Pagalagle, I don't arm forces, special power egg, Apas Palautola Center Abuktam Dilaglabadi, Lautolobagi. One talk later, Avaspana Manifuda Natana Awang no Pokistat Kiadasu, citing Piri. Manifulak also offers Lautona Center the Kanatak Natuna Lady Benny Ike. Midday Maitebo is the list Salanaba Akanba Kongzang Sangsile. Scheduled Tribe Demand Committee Manipur SDDC M Namite Maitibu Scheduled Tribe list Salalo Idunanga Manipur Pumbada Total shutdown Sadagraba Matung Dangasisu Impal the Labor Karamban Ima Kaitel Pambi Masingna Lamdamasiki Yellow Meat Wariba Mite Maitibandan Constitution Kimari Lenaba Article Kimakada Scheduled Tribe list Salan Gadabani Maripolagan Atomatum Damasiki recommendation Adu Center the Tagadabani I don't know what me from Loinada Kongzang Camerum Sansan Gray Korambal Kaitel Pambi Imas in the bed deacon Flyover bridge ki nugget the humans and Chem to the lip Kibakalun and Kolau Camrop Lauke. Nasi Kongjangatu Lamdamasigi at a district in the Susansinagi. Sinjamaiki and over temporary market. Kongba Kaitel, Kwakaitel, Kurai Lamlong Kaitel. Tera Kaitel Amadi Kaxing, Wangunising Mafam Singdasu, Ima Ibel Kiana, Akanba Kongjang Sing Satake. Nasi Kongjang Sing Adukamari, Lena Wangang Kibada, SDDC and Kibas President, retired Colonel Lysram Lokentrona High. SDDC M Nahokiba, Comsi Lissingani Taragani Twitaki, Auna Midday, my table settled track list Salalu, I don't stay Langata, Taxindura Lakibane.
Komjin lising ani taraga hundada Congress ki lengak lairhi matamda state lengak ki mafumda center lahira masigi matang recommendation tharak nalaba khangalekiba laikhrabane. Aukiba komjin lising ani taraga tariktasu center state lengak ta amukhana reminder tharak tona recommendation tharak naraba khangalakrabasu ngasi phawba state lengak asina thausadana laithokle. Mamang sahi lising ani kundagi COVID-19 ki laiset namaram oiduna STDC M ki khongjang matam khara leplurabasu laisalasi ki phibum khara phagalaglaba matam asida state lengak recommendation adu thabinanaba committee ki maikedagi hanjan ajrabasu ngasi phawba thabidana lagle. Saliba December tha asigi taraga darukta pangthokiba public convention da laukiba warip ki matungina lamdam asida ban blockade jauna khongjang kyamarum sangchinduna lagle. SDDC MD diban phangdri phawba makhatana khongjang sangsin ki gani anas loken rona makhatake. Makatarakba atopa pau amadana France laigakna jihad chandogi haiba masjid ama thingjinkhre. France laibakna Beauvais lamdamda leiba masjid ama jihad ki thawong sing sawgali aina maral siraduna mafam aduda laiding laison ki thabak thawram sing chataba thingre masjid adu lagliba thataruk thong hangtana hasu kangankhre. French authority singna extremism kamari leina bani hana singna ba musalman singna leiriba atai mafam singsung hak leitana check tawduna engchanba ki thabak chathaduna lagle. BBC da phongtor kiba report abagi matungina France laika na thingjin kraba France ki awang thangba lamdamda leiriba masjid adu ki imamna jihad chadariba fighter singbo hero singni haina thagaladuna lebak atuda abadi malem ki mafum ataida miot minai chathanaba puning thawali haige. Masjid adu ki regular imamni hariba miyoi aduna republic lebak adu ki laijariba law sin Islam ki law na hiana chawi amsung hiana maru oiba haiba wafum sing phongdok tuna Islam dharma khaktabo Sagolaga dai dharma chatpa sing bata thi tawena tahunadabagi wakhalot pokhali hena France ki interior ministry ki official na pangdogi ana BBC na report tawge. Masigi mamangda France interior minister Gérald Darmanin na Beauvais da leiba masidadu thingjilagani aina thabak paikat bahugibane. Mafamatuda imam sinda musalman singda dharma gamari leina wapau sandogliba thawogaduna Christian sing homosexual sing amasung jiu sing da target tawi hana sujamna kan maral seke. Atopa editorial ki kalam amadana awang nongpok dagi disturb area status lauthok nanabagi ihaw. Nagaland ki Mon district ki manung chanba oding da Assam Rifles amad Indian Army ki apunba khutpu amana gold mine da thabak sururaga mayumda halakpa singni taraga mari nongmai da kaptuna hatkiba thodoki matungda awang nongpok lamdam dagi Armed Forces Special Power Act 1958 lathoko haiba akanba khongjang sangsilakre. Awang nongpuki Nagaland amasung Manipur yauna tongan ba state chingda akanba khongjang sangsilakhiba loina lamdam asida tangdul itadaba pibam amal helle. Nagaland Assembly da handak yetnaba yauduna awang nongpok dagi marwaina Nagaland da apasba sanhaloi dabani lu asi India pumbagi waina su rebel tawgadabani haina taksin nabok warip laukre. Manipur da su tongan ba lukkian oding ki thawdok atu bajaning da phongdok pagal loina apasba aripil tawgadabani ana khongjang kaya sangsinba kaya lepre. Hausu awang nongpok ki miyamna sangchiliba khongjang asi maipa kadra haibasi wangama oirakle. Apasba chanhanadaba ki damak state lekangda lanmi amadi makok thongba police person ka tanaraba matong. Disturb area status sangdok handuna leire. Disturb area status sangdok panatragana sangdok ta bahaibado selanga ki makutta leirabasu center ki jaka yengduna lauthokpa ngamdre. State namduna lauthoklebasu center da abuk thamba ngambagi mapangkal leire. Manipur da sarvela chanuna sahi taraga taruk chupna apaspa rifle tawna basara henduna sanction ki ba khongjang adu awang nongpok state amatara ningthida chawat ki ba thengna ki de maduna marum orga sarmila gi khongjang mai pa ke de magi matung da handak oding da thoki ba thawtok adu gi pen da ba phongtok na bagal hoinana afasba rifle tawna ba akan ba kholau ke law narakle madu sarmila gi matam da gi lahrok pa natraga na punda khongjang sanction minaram bo oram labadi soidra mai paklum ga da ba matam oirabane. Atopa matam adu dade awang nongpok state amadana sawar kidi IBI Nation media sing nasu sanmila gi khongjang adu ba focus to watke adu ba wating gi thawdok asigi matung dadi satharakba afasba lautuk na bagi khongjang dadi chauna attention pibu oi masimagna maram warga khongjang singasi karamba maikei de lakadagi aibadu tambangamdre. Nagaland mathanta na afasba refill tawna ba khongjang chasin bara kanaba phangani aibagi thajaba wale awang nongpok lamdam gi miyam punamagna amatawaina khongjang changsin mirabade soidana mai fakani aibagi thajaba lai. India ki Maos ki irang leiba state singda Bihadmi pun misi bina ki thawdok toina thokle harvest state sing asida su lalauba singi ambusta security person kya sere miyam ki lantom punsi ngak pangamdabagi fibam phawbot leiribani aduba asigumba state sing asida matamga chuna draba afasba thamjinde.
Jammu and Kashmir amasung awang nokpok lamdam khaktada yekasi salari masida center gi miang karino habadaso naina pa mathautai center awang nokpok gi miam asibu India gi citizen ama oin obang ngamtrebara abasu wang ama oirakle makadarakpa atopa pau amadana Omicron gi laisat kiningai oiraba tsunami amagumna sandurakle COVID-19 dagi ngaktok naraba hidak marang kahen view WHO COVID-19 laina laisat lairingai serakasida anuba delta variant Omicron sandorakli asi kiningai oiraba tsunami amagumna sandorakli aina World Health Organization WHO gi maigei section wafam tamlakre Pamising unabagi thorom amada WHO gi director general na phongtoki bada variant makal ani asena leba kya da sandorak bada gi mi kya siba amadi laikana bagi changsu hekalakle mahana makhata na phongtoki bada hanadagi awaba kya thengnaраklaba health workers sing da awaba kya muk hanamay hanbaga loidana health system sing da asauba sathiba ama mayuk halagane COVID-19 dagi ngakthok naraba hidak marak kahen bihu loinana mathang sahi gi mayai orakpa tha phawbada 70% malem asigi mipum khutimak hidak kafthok biduna laila lasat asi mutat pangamna bu honaminasi an apel tauke media gi thawna walakpa amadi lenga ki thawna hengkalakpana karigumba ama fongbada kari tawrakani khanba yautabanate RK Megan Manipur gi media singna ethics ngakna mating thokna thabak tawbana isang thawba media ama oibe ngamgani aina RK Megan phongdokre wafam singasi NK sana jawba memorial trust na sindura Manipur gi Ahban investigative journalist orambal laikidaba NK sana jawba gi marfugambari suba mapok kumonge tharomda phongdokibane Palace compound leiba lamyan ba sangrenda pangthokiba thorom aduda sarokyarduna RK Megan NK sana jawba asi Manipur gi kaknatana nongsuk thangba khanongpok Asia aina khangnariba awonongpok ki uina hanba investigative journalist ni habada aran bo wafam oiroi matam amagi lamyan ba saifongda investigative journalism ka research tawraba article ki afongke maki pen name da maiso 7 ki manungda am oiriba konok tengra gi tengra aiba mamingda article fongke RK Megan makhatara duna hai hausik lamda masida lairiba media singi fiba nung ani ga barakta ha ondona laiba gumbane media ki thawna walakpa amati lenga ki thawna hengalapana kari kumba ama fongbada kari dobrakani hana khanba yaudaba nate media ki ethics ti miyamda achumba pau piba miyamna pau du khanglaga asumbaran khaidokpa habesane media sini ethics ngang thabak tawbada ay napan pabina naba lairoi haike nagala maromda laingak na lawthoki ba covid ki jathang purmak salak sakre Manipur da Omicron jawrokhiba ga loinana numidang curfew yauna laingak ki jathang anirak thoktuna biyamna tawgadaba amasung tawroidaba Lauthokrabasu BJP ke National President JP Natana ngasi Manipur da laklamba pungkhara ki khongsat manung dadi lagan lauthokiba jathang punamak salhak sakre Omicron ki case amakhak natana makhatana sandokpa laitri rajo sahi asigi December 28 ta ahanpu ita Manipur da Omicron case amakhak thengna banatana makhatana thengnadre State Health Department na ahanpu Omicron case thengnakrabagi tungda tracing amadi testing ki thabak kumang yang sangsili Health Services ki director Dr. K. Razona thorakpa serol amada kangalakle serol asen makhatara duna ahanpu Omicron case adugi primary case ahom COVID-19 positive oikiba adugi makhataba genome sequencing test ki dhamma Imphal ki tagil fatlaiba IVSD da sample thakre masigi result nongmadini sida laklagani makhataba secondary context sing thejili housing fawbo Omicron ki makhataba case thengnadri hanasu phongtokhe mahiroi nupi masa ama halamba thawongbu luk ken janing daba phongtorakle Handakda tha asigi kuntareta lilong horaibi makhalekai dagi korimayum nargis kaubi mahiroi nupi masa amabo halaga thablam khiba thongbo lukena janing daba phongdorakle chanura lamchinglel kanglei pak CLK kanglei ima lubkil amadi kanglei pak lamjing apunba maira lub kangla maina thong adubo akan mamung da janing daba phongdorak paga loinana meara dura chenare bising hakpa serak pibina ba mari lena basingi poning sing silagle Asigumba tahaidraba tamtiraba thodok singa silamda masida lepalaitana Satharakpa sina ngasigi nupi oibisingda akiba pokhan batana tana mama mapa oibisingda su masano bisinge khanbada su awabagi masak oire anisu phongdorakle makatarakpa atopa pau madana center na Nagaland da afaspa ngasidagi thataruk amaga sangdokre handakta Nagaland ki Mon district ta lamina maral laijadaba misam taraga humdoi kaptuna atkibadagi State atu da tamliba Armed Forces Special Power Act afasba 1958 lauthokadabani an state atu ge miyamna akan ba khongjang changsilagai cherakta center ngasidagi hauraga state asida thataruk amaga sumakhatan ek asi sangdokre center ki home ministry ki matung ina harvest state asida hauze irang ke laibana maram oraga disturb area status asi gi makhada hariba afasba asi sangdokpani aike
Handakta Nagaland ki team ama Delhi da satuna Home Minister unaraga state asida thamliba yakasi laktokna bataksan ki bane maduga mari denana center na su masi yengchina da mioi mangana sahabat team ama semduna lainge ki serakta hariba yakasi center na ngasi dagi auraga makatana thadaruk ama ka sangdo ki bane center ki wari pasi ki mokta Nagaland da tongan ba group ke hana akan mamung da janing da ba phongthok pa gar loinana state asida akan ba ihau ke laklaba yai haina thajanari amarom da Meghalaya sarkar na su yakasi state astagi laktokna batak na duna lakli bane aire Jammu Kashmir ki mafum madi da security ka kuthong na bada terrorist taruk sire Jammu Kashmir ki tongan ba mafum mani Kulgam amadi Anantnag district ta security force ka kuthong na bada terrorist taruk sire makoi dagi AK rifle ani M4 ki rifle ama madi maru kaya fangle ngarang nong tilda ki awraga security force na mafum ani asida operation sa tharakpada Nagalani magda kuthong na rakpadagi terrorist taruk adu lai hidabane makoi yambana laskar itoi bagi terrorist ni haibaga loina na Pakistan based terrorist amasu yawi aire arubeda content singa sigi maru pau khara asi pau dam deriba Manipur local news YouTube channel amadi Facebook page asidagi yang biri bopuna muk pathaga sari channel asin atum da kanara badi subscribe to bidri besna subscribe to bir moloina like and share to so kabi kunu pramak po amukhana thaga sari